ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯊꯝꯖꯅꯤꯡꯉꯤꯁꯤꯀꯣ ꯀꯨꯊꯤ ꯌꯥꯎꯗꯅ ꯀꯨꯊꯤ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯑꯗꯣꯝꯒꯤ ꯃꯣꯠꯇ ꯀꯔꯤꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯀꯨꯊꯤ ꯌꯥꯎꯗꯅ ꯀꯔꯝꯍꯥꯏꯅ ꯀꯨꯊꯤ ꯌꯦꯡꯗꯣꯏꯅꯣ ꯀꯥꯏ ꯈꯟꯕꯤꯕ꯭ꯔꯥ ꯀꯨꯊꯤ ꯌꯥꯎꯗꯅ ꯀꯨꯊꯤ ꯌꯦꯡꯕꯁꯨ ꯌꯥꯏ ꯈꯨꯠ ꯌꯥꯎꯗꯅ ꯈꯨꯕꯥꯡ ꯌꯦꯡꯕꯁꯨ ꯌꯥꯏꯀꯣ ꯂꯣꯏ ꯌꯥꯏꯀꯣ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯃꯔꯛꯊꯠꯅ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯅ ꯉꯝꯖꯕ ꯋꯥꯍꯩꯈꯥꯔꯗꯪ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯈꯔꯗꯨꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯗꯣꯝꯅ ꯊꯧꯒꯠꯄꯤꯔꯛꯇꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯇꯅ ꯑꯩꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯝꯖꯕ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕ ꯉꯝꯖꯔꯤꯕꯅꯤꯀꯣ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦꯀꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯀꯨꯊꯤ ꯌꯥꯎꯗ꯭ꯔꯦ ꯀꯨꯊꯤ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯈꯨꯠꯀꯁꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯗꯣ ꯀꯨꯊꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯤ ꯈꯪꯉꯤꯗꯅꯀꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯦ ꯈꯪꯉꯒꯗꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯏꯕꯤꯔꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯦ ꯏꯊꯣꯛꯄꯤꯔꯒ ꯆꯦ ꯑꯉꯧꯕ ꯐꯖꯕ ꯑꯝꯗꯀꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯦ ꯐꯖꯅ ꯏꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯖꯅ ꯏꯊꯣꯛꯄꯤꯔꯛꯑꯣꯕ ꯑꯗꯣꯝꯅ ꯆꯍꯤ ꯀꯌꯥꯕꯨ ꯍꯤꯡꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯆꯍꯤ ꯆꯥꯝꯃꯁꯦ ꯐꯖꯅ ꯂꯥꯏꯟ ꯑꯃꯗ ꯐꯖꯅ ꯁꯥꯡꯅ ꯏꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯔꯝꯕ ꯊꯥꯗ ꯀꯔꯤꯝꯕꯩ ꯑꯦꯆꯤꯞ ꯇꯧꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗ ꯁꯦꯝꯃꯒ ꯐꯖꯅ ꯏꯊꯣꯛꯄꯤꯔꯣꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯀꯨꯊꯤ ꯌꯦꯡꯅꯤꯡꯂꯕꯁꯨ ꯗꯥꯎ ꯌꯥꯔꯛꯅꯕ ꯌꯦꯡꯉꯤꯔꯥ ꯗꯥꯎ ꯌꯥꯔꯛꯇꯅꯕ ꯌꯦꯡꯉꯤꯔꯅꯦ ꯌꯥꯔꯛꯅꯕ ꯌꯦꯡꯉꯒꯅ ꯑꯗꯨꯝ ꯌꯥꯔꯛꯅꯕꯒꯤ ꯄ꯭ꯂꯥꯟꯗꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯟꯗꯣ ꯁꯦꯝꯕꯤꯔꯣ ꯌꯥꯔꯛꯇꯅꯕ ꯌꯦꯡꯉꯒꯅ ꯌꯥꯔꯛꯇꯕꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯦꯝꯕꯤꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯏꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ ꯁꯦꯝꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯏꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯗꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀ꯭ꯂꯤꯌꯔꯗ ꯏꯕꯤꯌꯣꯕ ꯑꯗꯨꯝ ꯑꯩ 2020ꯗ 30ꯗ ꯒꯥꯔꯤ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯏꯕ ꯅꯠꯇꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ 2020ꯗ ꯗꯤꯁꯦꯝꯕꯔ ꯗꯦꯠ 30ꯗ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯁꯣꯔꯨꯝꯗꯒꯤꯀꯣ ꯀꯔꯝꯕ ꯁꯣꯔꯨꯝꯅꯣ ꯀꯔꯝꯕ ꯒꯥꯔꯤꯅꯣ ꯃꯣꯗꯦꯜ ꯅꯝꯕꯔ ꯑꯗꯨ ꯑꯦꯛꯖꯦꯛ ꯏꯊꯣꯛꯄꯤꯔꯒ ꯂꯩꯕꯒꯤ ꯄꯦꯃꯦꯟ ꯃꯣꯠ ꯐꯥꯎꯕ ꯏꯊꯣꯛꯄꯤꯒꯗꯧꯅꯦꯕ ꯍꯥꯏꯄꯣꯗ ꯂꯩꯗꯣꯏꯔꯥ ꯏꯟ ꯀꯦꯁ ꯂꯩꯗꯣꯏꯔꯥ ꯍꯥꯏꯕꯗꯣ ꯁꯤꯐꯥꯎ ꯗꯤꯇꯦꯜꯁ ꯏꯊꯣꯛꯄꯤꯌꯣꯕ ꯑꯗꯨ ꯏꯊꯣꯛꯄꯤꯌꯣꯕ ꯐꯖꯅ ꯑꯗꯣꯝꯒꯤ ꯒꯣꯜ ꯆꯥꯔꯠꯁꯦ 5 yearsꯀꯤ 10 yearsꯀꯤꯀꯣ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯑꯆꯤꯞ ꯇꯧꯕ ꯄꯥꯝꯃꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯦꯜꯊꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯄꯥꯝꯃꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯤꯖꯤꯀꯦꯜꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕꯤꯌꯣꯕ ꯑꯗꯣꯝꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯕꯔꯃꯦꯟ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ ꯄꯥꯟꯕ ꯍꯥꯏꯁꯦ ꯆꯍꯤ 5ꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯠ ꯑꯃ ꯄꯤꯀꯣ ꯆꯍꯤ 5ꯅꯦꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯣꯏꯁꯦ ꯑꯗꯣ ꯆꯍꯤ 5ꯒꯤ ꯐ꯭ꯌꯨꯆꯔꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯉꯝꯒꯗꯒꯦ ꯃꯣꯏ ꯀꯨꯊꯤꯒ ꯂꯩꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯂꯥꯏꯐ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯂꯥꯏꯐ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯤꯗꯤ ꯀꯨꯊꯤꯗꯨ ꯏꯔꯝꯃꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯃꯅ ꯌꯦꯡꯉꯒ ꯑꯃꯅ ꯉꯥꯡꯉꯒ ꯆꯨꯝꯅꯤ ꯂꯥꯜꯂꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯃꯊꯥ ꯁꯥꯔꯒ ꯇꯦꯟꯁꯟ ꯂꯧꯔ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯣ ꯑꯗꯣ 5 years ꯁꯥꯡꯈ꯭ꯔꯕ ꯒꯣꯕꯔꯃꯦꯟ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯆꯂꯥꯏꯔꯛꯏꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯆꯂꯥꯏꯔꯛꯏꯁꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯀꯨꯊꯤꯁꯤꯅ ꯑꯃꯨꯛ ꯍꯦꯠ ꯀꯩꯅꯣ ꯇꯧ ꯅꯨꯃꯤꯠꯇꯨꯗ ꯀꯅꯥꯅ ꯏꯔꯤꯒꯦ ꯁꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯅꯤꯡꯉꯤꯅꯦꯀꯣ ꯃꯣꯏꯒꯤ ꯀꯨꯊꯤꯁꯤꯗꯤ ꯀꯅꯥꯅ ꯏꯔꯤꯅꯣꯕ ꯒꯣꯕꯔꯃꯦꯟ ꯃꯁꯥꯃꯛꯅ ꯑꯗꯨꯝ ꯏꯖꯔꯤ ꯅꯠꯇ꯭ꯔꯥꯕ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯨꯊꯤ ꯑꯗꯣꯝꯒꯤ ꯇꯧꯔꯛꯀꯗꯧꯕ ꯌꯥꯏꯐꯔꯛꯀꯗꯧꯕ ꯀꯔꯝꯍꯥꯏꯅ ꯒꯣꯕꯔꯃꯦꯟꯁꯨ ꯀꯔꯝꯍꯥꯏꯅ ꯌꯥꯏꯐꯍꯟꯁꯤꯒꯦ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯖꯥꯗ ꯀꯔꯝꯍꯥꯏꯅ ꯐꯦꯁꯤꯂꯤꯇꯤ ꯄꯤꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯋꯥꯗ ꯇꯥꯟꯅꯔꯒ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯨ ꯂꯦꯞꯄꯛꯄꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯎꯔꯛꯏꯗꯨꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣꯝꯒꯤ ꯂꯥꯏꯐꯁꯤꯗꯁꯨ ꯃꯤꯅ ꯍꯥꯏꯔꯛꯄꯗꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯒꯅꯣꯕ ꯑꯩ ꯀꯨꯊꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯩ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯀꯔꯤꯝꯇ ꯑꯗꯣꯝꯗ ꯗꯥꯎ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯗꯥꯎ ꯌꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯣꯕ ꯑꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯔꯒ 5 yearsꯀꯤ ꯄ꯭ꯂꯥꯟ ꯁꯦꯝꯗꯣꯛꯄꯤꯌꯨ 10 yearsꯀꯤ ꯄ꯭ꯂꯥꯟ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩ ꯁꯤ ꯇꯧꯕ ꯄꯥꯝꯃꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯦꯜꯊꯁꯦ ꯁꯤ ꯇꯧꯕ ꯄꯥꯝꯃꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩ ꯅꯣꯂꯦꯖꯁꯦ ꯁꯤ ꯌꯧꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯐꯤꯖꯤꯀꯦꯜ ꯒꯣꯜ ꯍꯦꯜꯊ ꯒꯣꯜ ꯋꯦꯜ ꯒꯣꯜ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯒꯣꯜ ꯃꯌꯥꯝꯁꯦ ꯁꯣꯁꯤꯌꯦꯜ ꯒꯣꯜ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯒꯣꯜ ꯁꯤ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏꯑꯕ ꯑꯗꯣꯝꯅ ꯁꯤꯁꯦ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯝꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯣꯝ ꯀꯨꯊꯤ ꯂꯩꯇꯦ ꯑꯩ ꯈꯨꯠ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯔꯔꯣꯏꯕ ꯑꯗꯣꯝꯒꯤ ꯃꯇꯝꯗꯣ ꯃꯇꯝ ꯆꯥꯅ ꯆꯍꯤ ꯑꯗꯣꯝꯅ ꯏꯊꯣꯛꯈ꯭ꯔꯤꯕ ꯂꯥꯏꯐ ꯇꯥꯏꯝꯁꯦ ꯑꯗꯣꯝ ꯑꯃꯨꯛꯇ ꯂꯣꯏ ꯏꯕ ꯌꯥꯏꯑꯕ ꯇꯟꯗ꯭ꯔꯒꯗꯤꯀꯣ ꯑꯗꯣꯝꯅ ꯌꯥꯝꯅ ꯂꯥꯏꯐꯇ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯗꯤ ꯑꯗꯣꯝꯅ ꯂꯥꯏꯐꯇ ꯁꯨꯡ ꯅꯨꯡꯁꯤꯗꯕꯗ ꯃꯤꯉꯣꯟꯗ ꯇꯩꯅꯗꯣꯏꯅꯤ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯑꯗꯨ ꯇꯧꯕꯤꯔꯝꯗꯦ ꯏꯁꯣꯔꯅ ꯑꯩ ꯀꯨꯊꯤ ꯄꯤꯔꯝꯗꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯀꯨꯊꯤ ꯄꯤꯔꯝꯗꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯐꯕ ꯑꯝꯇ ꯏꯔꯝꯗꯦ ꯀꯥꯏꯅ ꯈꯜ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏꯕ
ꯑꯗꯣ ꯑꯗꯣꯝꯅ ꯏꯁꯣꯔꯗ ꯇꯥꯏꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯇꯁꯦꯡꯅ ꯏꯔꯝꯒꯗ꯭ꯔꯕ ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯦꯅ ꯈꯜꯂꯦꯅꯀꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯣꯝꯗ ꯌꯦꯡꯉꯒꯁꯨ ꯂꯥꯏꯅꯤꯡꯕ ꯙꯔꯃꯒꯤ ꯂꯣꯝꯗ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯣꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤꯡꯁꯦ ꯏꯕꯤꯔꯝꯒꯗ꯭ꯔꯕ ꯍꯣꯏꯅ ꯑꯗꯨ ꯏꯕꯒꯤ ꯀꯟꯗꯤꯁꯟꯗꯣ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯐꯠꯇꯅ ꯉꯥꯛꯇ ꯏꯔꯝꯒꯗ꯭ꯔꯕ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯕꯨ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯨꯊꯤ ꯏꯕꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯏꯕꯒꯤꯀꯣ ꯃꯥꯒꯤ ꯗꯥꯎ ꯊꯨꯝ ꯁꯦꯟ ꯊꯨꯝ ꯀꯣꯟꯅ ꯂꯥꯛꯀꯗꯧꯕ ꯄꯨꯟꯁꯤꯁꯦ ꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯗꯣꯝ ꯏꯁꯥꯗ ꯄꯤꯔꯁꯦꯕ ꯑꯗꯣꯝꯅ ꯐꯪꯉꯦꯅ ꯈꯜꯂꯣꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣꯝ ꯀꯃꯥꯏꯅ ꯏꯕꯤꯒꯗꯒꯦꯕ ꯑꯗꯣꯝꯅ ꯀꯃꯥꯏꯅ ꯏꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯛ ꯃꯔꯛꯇ ꯀꯣꯛꯀ ꯆꯦꯜꯍꯜꯂꯛꯀꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥꯒ ꯄꯤꯒꯗ꯭ꯔꯕ ꯑꯗꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯄꯤꯔꯣꯏꯗꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯗ ꯑꯗꯣꯝꯒꯤ ꯌꯦꯡꯕ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯣꯏꯍꯜꯂꯛꯀꯅꯦꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯜꯂꯛꯀꯅꯦꯕ ꯀꯣꯛꯐꯥꯎ ꯆꯦꯜꯂꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯀꯔꯤꯒꯤ ꯆꯦꯜꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯏꯁꯣꯔ ꯑꯃꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯏꯔꯝꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛꯀꯤ ꯕꯦꯁ ꯗꯤꯖꯥꯏꯟꯅꯦꯅ ꯍꯥꯏꯔꯤꯑꯕ ꯑꯗꯣ ꯕꯦꯁ ꯗꯤꯖꯥꯏꯟꯅꯦꯅ ꯍꯥꯏꯔꯝꯕ ꯀꯥꯟꯗ ꯍꯥꯏꯔꯝꯃꯤꯗꯣ ꯏꯆꯝ ꯆꯝꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯃꯔꯣꯏꯕ ꯑꯗꯨꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕꯗꯨꯅꯤꯅ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯗꯥꯎ ꯌꯥꯗꯕꯁꯦ ꯃꯍꯥꯛꯅ ꯀꯔꯝꯍꯥꯏꯅ ꯏꯕꯤꯔꯝꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯣ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯗ ꯗꯥꯎ ꯌꯥꯗꯕꯗꯣ ꯑꯗꯣꯝꯅ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯗꯕꯁꯦ ꯀꯩꯁꯨ ꯑꯣꯏꯍꯟꯕꯤꯔꯝꯃꯣꯏꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯌꯥꯝ ꯀꯟꯅ ꯄꯨꯛꯅꯤꯡꯗꯣ ꯂꯨꯅ ꯂꯧꯁꯟꯕꯤꯔꯨꯅꯣꯕ ꯑꯩ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯔꯦꯝꯕꯅꯤ ꯀꯥꯏꯅ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯣꯕ ꯑꯗꯨꯅ 5 yearsꯀꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯗꯣꯝꯅ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯔꯣ 10 yearsꯀꯤ 5 yearsꯀꯤ 20 yearsꯀꯤ ꯑꯗꯣꯝꯅ ꯀꯌꯥꯝ ꯐꯥꯎꯕ ꯍꯤꯡꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯌꯣꯕ ꯑꯗꯨ ꯃꯔꯛꯇ ꯑꯗꯣꯝꯅ ꯋꯥꯈꯜ ꯑꯃꯒꯁꯨ ꯈꯜꯂꯝꯒꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯕ ꯀꯩꯅꯣ ꯇꯧꯗꯦ ꯀꯥꯠꯇꯦ ꯀꯥꯏꯅꯀꯣ ꯁꯤꯕ ꯑꯃꯁꯨꯡ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯀꯅꯥꯝ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯄꯣꯛꯄ ꯁꯤꯕꯗꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯑꯗꯣꯝꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯊꯥꯖꯕꯤꯒꯗꯧꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯒꯣꯜ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏ ꯍꯦꯜꯊ ꯒꯣꯜ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏ ꯋꯦꯜꯊꯀꯤ ꯒꯣꯜ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏ ꯁꯣꯁꯤꯌꯦꯜꯒꯤ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯑꯃ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯆꯍꯤ 5 ꯃꯇꯨꯡꯗ ꯀꯩ ꯇꯧꯅꯤ ꯍꯥꯏꯕꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄꯗꯨꯅꯦꯕ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯏꯁꯦ ꯁꯦꯝꯗꯣꯛꯇꯕ ꯃꯤꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯗꯨꯅꯤ ꯁꯔꯀꯥꯔ ꯊꯥ 2ꯗꯁꯨ ꯀꯥꯏ 3ꯗꯁꯨ ꯀꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯩꯅꯣꯁꯤꯗꯁꯨ ꯍꯣꯏ ꯗꯥꯏꯔꯦꯛ ꯆꯥꯡꯗꯝꯅꯕꯕꯨꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯍꯥꯏꯕ ꯑꯃ ꯗꯥꯎ ꯌꯥꯕ ꯌꯥꯍꯟꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯈꯔꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯃꯦꯕ ꯏꯁꯥꯒꯤ ꯊꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯁꯤꯅ ꯑꯗꯣꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯐꯖꯅ ꯏꯕꯤꯔꯣ ꯆꯍꯤ ꯃꯇꯥꯡꯁꯦ ꯑꯗꯣꯝꯒꯤ ꯆꯍꯤꯁꯦ ꯆꯍꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤꯗꯨꯗꯒꯤ ꯑꯗꯨꯝ ꯏꯕꯤꯕ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯆꯍꯤ 30ꯅꯤ ꯍꯥꯏꯅ ꯈꯜꯂꯣ 40ꯅꯤ ꯍꯥꯏꯅ ꯈꯜꯂꯣ 50ꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯣ 51ꯗ ꯀꯔꯤ ꯑꯆꯤꯞ ꯇꯧꯁꯤꯒꯦ 51ꯒꯤ ꯇꯥꯡ 10 ꯅꯠꯇ꯭ꯔꯒ ꯊꯥ 10ꯗ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗ ꯁꯨꯃꯥꯏꯅ ꯗꯦꯠꯁꯦ ꯄꯨꯔꯥ ꯐꯤꯛꯁ ꯇꯧꯊꯣꯛꯄꯤꯔ ꯑꯩ ꯀꯔꯤ ꯑꯆꯤꯞ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯅ ꯀꯔꯤ ꯑꯆꯤꯞ ꯇꯧꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕꯤꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒꯗꯤꯀꯣ ꯑꯗꯣꯝꯅ ꯀꯔꯤꯁꯨ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯩ ꯗꯔꯀꯥꯔ ꯑꯣꯏꯔꯔꯣꯏꯕ ꯃꯤꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯗꯅꯥꯝ ꯄꯤꯕꯩ ꯗꯔꯀꯥꯔ ꯑꯣꯏꯔꯔꯣꯏꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯅ ꯐꯖꯅ ꯇꯧꯔꯛꯑꯗꯤ ꯑꯩꯁꯦ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ ꯑꯩꯁꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯔꯕ ꯇꯝꯃꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯗꯨ ꯀꯅꯥꯝꯇ ꯍꯥꯏꯕꯤꯔꯔꯣꯏꯕ ꯑꯗꯣꯝꯅ ꯐꯖꯅ ꯒꯣꯜ ꯆꯥꯔꯠꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯒ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩ ꯀꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗꯨ ꯗꯤꯇꯦꯜꯁ ꯄꯨꯔꯥ ꯐꯤꯛꯁ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯄꯨꯔꯥ ꯐꯤꯛꯁ ꯀꯩꯅꯣꯗꯣ ꯇꯧꯕꯤꯒꯗꯧꯅꯦꯕ ꯗꯦꯠꯁꯦ ꯑꯩ ꯄꯩꯁꯥ ꯄꯥꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯕꯀꯣ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯑꯝꯇ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯕꯀꯣ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯔꯝꯕ ꯔꯦꯡꯛꯇ ꯁꯨꯃꯥꯏꯅ ꯑꯦꯛꯖꯦꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯊꯣꯛꯄꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯀꯨꯊꯤ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦꯕ ꯑꯗꯣꯝ ꯀꯨꯊꯤ ꯂꯩꯇ꯭ꯔꯦꯅ ꯀꯔꯤꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯑꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯆꯍꯤꯗ ꯀꯔꯤ ꯑꯦꯆꯤꯞ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯅꯣꯂꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯅꯣꯂꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯑꯗꯣꯝꯅ ꯆꯥꯅꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯇꯣꯂꯣꯞ ꯆꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯝꯇ ꯈꯟꯕꯤꯌꯨꯅꯦ ꯃꯨꯟꯅ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯕꯁꯨ ꯂꯩ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯝ ꯇꯝꯁꯤꯜꯂꯨꯔꯒ ꯊꯕꯛꯇꯤ ꯃꯆꯥ ꯇꯧꯅ ꯇꯣꯂꯣꯞ ꯃꯆꯥ ꯆꯥꯎꯕꯁꯨ ꯂꯩ ꯀꯩꯒꯤꯅꯣꯗꯣ
tolop haibisisu akhoi kaisu education gi certificate kaisu lepabudi kaisu leite ko hoi changbagi mana lepchagiba ayaba ama pibigi duna makhalabani aduga tasengna aigi certificate matung ina chabadi nateba mai mai leiba knowledge tugi matung ina chari neba dum ko mai tawna kaisu chingna binoba adu tasengna domda daw yadre kaina ga khala di domse karmaina kana daga taina ningyam ti yengoni shor taina du mingon taina do jaba adu shor de nga sai jo hajakre ko ko gi best design ne mi yebse mahang na di loina pidi ba afaba ju fatab ju anemba wang ba pikpa sawa khuding makta pitri da leiba university da leiba khuding mak se mahang na 24 hours di loina mak pidi yo kana su ina khun bada lai ra nang pungje kitang hingo pungje kitang chaw haujikan ki nari ba corona virus ba ma ju dum 24 hour pidi bi ma ju matam la dum lotion jagi ni ko matam bai bi sini ram luri se ko aduna matam je loi dringai da 24 hours ha se dum na kar maina season ge ha bi matung ina dum gi taw ya ba ya da ba ha se masi dum masi masana dum loina mak khoi khangnar ba pon ngak tane ba masi khoi na toy dong na mingon da tainer ba gi shora tainer ba gi kaisu kaisu kan woi da bai tar ko kaisu value yaw da bai tar adu shor kudi adong gi kok da taino fazana wakhan je fazana phammo aduga khallo ba nong tang fazana tang khallo ba kari gi noina khallo har si yawna adomna internet gi online gi furit masam lai ru di khungu masam lai ru di pung kya changnam ta khange am ta habiu ne phanayam changnam pung do khalam gane ba khanje ba no ado adom gi life tu da adomna kari khanbirage ba adom gi life te achieve to ba du di adomna hayeng koi ba satore samna ba hayeng se tourist ama satore honeymoon am satore kaina ko smai to di adom tha ama waling de ani waling de gi pagana plan to birang bane ba tawdrone ado adom gi sahi sam hinga kaduba punchi du di adom na kari plan to bigrage ba asi plan outang fazana toubiyu fazana fambaga matam changna plan to biyo ba puri lupa chani gi value do khoi ta kyam kuina kano to gina adubu masi mu khanni hayeng mu khanni hangsi mu khanni pungdang manga tokpa tumain tong na pungin changna fazana fammo aduga fazana wakhan khanbiyu goal chart thembiyu aina sa hejagi bidol maina pungin changna sembiyu aduda fangnaba niyom chumna lambi do tobiro ba duidi niyom chumna haidi mege chumna haina khawang east west north south na te ko pam iba lambi duna kaino dom na honari ba lambi hina kaino haibado adugi matungina tabok to niyom chumna tobiro ba sina dom da daw yadre kaina kemta chingna ningai wai de ko kachu kaina khanjabiro no bai daw yadre kaina sana bione dom na gyar wan da thaubujibu kyam yang thau ya gene gari je thauren khalo gyar pan ba ma thaura je ba do gyar wan da thaubujibu kyam yang thau ya ga gen gyar wan da sum gyar thau ler ga di adom na pami ba kano do phang ga dran di load war ga dum ler ne ba yang na chen yam ya do change to wa je kanada le gena atopa thongmin na ri ba yang na thaugi ba mi du na hairam ma kana change to doira ne nang do yang mali tap thau kaina haira kan tap thadoira ba do na thori ba gari je nang do tap mali kaina harga dom na kan yang han doira sini da ina hanjeni question je ko adongi life se adom gari ma thobu du dum chamane ba kan na thoge yang na thoge ha ba se sumai tong na dom na yeng ga mi na hairak ta bi ta chalam li ba mi du na nang na gari thoi to kan mali ha han dau ka ga dum han da doira sini dana sigi matang se wakan khitang to biyo adu duga khoi gi life se kramaina satsi ge ha do dom wakal phajana dum to biyo ba adu site di am phajaba kai no maga lei ko sentence samga hadi khoi gi wakan pipu myam se kari matang da discuss tawna ge ha matam da lebak myam se kaidau ri no ha se si wakan da dum discuss tawna leba ko normal gi mi weba sing jina khoi gi middle class lom jing jina problem da dum complain to leba ai di ma di si problem na compare complain to dum leba ko adai di high level gi mi sing jina mo kramaina to gen moi di ideas ta idea haidi akhoi kari puthokda kari knowledge ta kari idea puthoga karamba anauba idea puthoga kramai chawkhachi gi haina dum sijanaba du wakan khanbi sang si neba khoida leiri se sina adom chu thambiyu thibiyu tabiyu ko aduga fazana adom gi belief system je fazana kalhan biyo ba adu ita di adom chu dum irai laina daw yarakpa leba myam ni kai khumla ba haibta dum oirakpa ya neba aduna
ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯀꯨꯊꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤꯁꯨ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤꯁꯨ ꯃꯈꯨꯠ ꯌꯥꯎꯗꯕꯁꯨ ꯃꯌꯥꯝ ꯄ꯭ꯔꯃꯥꯟ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯗꯩꯗ ꯃꯣꯇꯤꯚꯦꯁꯟ ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯅ ꯑꯗꯒꯤꯗꯤ ꯀꯔꯥꯇꯤꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯑꯣꯏꯗꯅ ꯑꯗꯩꯗꯤ ꯄꯥꯏꯂꯣꯠ ꯐꯥꯎꯕ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯈꯨꯠ ꯌꯥꯎꯗꯕꯗꯨꯅ ꯀꯔꯝꯍꯥꯏꯅ ꯄꯥꯏꯂꯣꯠ ꯑꯣꯏꯔꯤꯅꯣ ꯑꯗꯨꯝꯇ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯖꯦꯁꯤꯀꯥ ꯀꯣꯛ ꯍꯥꯏꯁꯦ ꯃꯈꯨꯠꯀꯁꯦ ꯌꯥꯎꯄꯣꯠꯇꯦ ꯃꯈꯨꯠ ꯑꯅꯤ ꯌꯥꯎꯗꯕꯅꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯊꯧꯕꯒꯗꯣ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤ ꯀꯔꯝꯍꯥꯏꯅ ꯃꯣꯇꯤꯚꯦꯁꯟ ꯑꯩꯈꯣꯏꯗ ꯊꯧꯒꯠꯄ ꯑꯃ ꯆꯪꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒꯁꯨ ꯀꯅꯥꯒꯨꯝꯕ ꯂꯥꯛꯄꯗ ꯍꯨꯏꯗ ꯁꯨ ꯀꯥꯏ ꯏꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯄꯪꯈꯣꯡꯗ ꯈꯣꯡꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯈꯔ ꯊꯧꯒꯠꯄꯤꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯅ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯣꯏꯔꯣꯀꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯄꯤꯅꯕ ꯃꯤꯁꯦ ꯂꯩꯔꯒꯗꯤꯅꯦ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯈꯔ ꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯟꯅꯔꯒ ꯊꯣꯛꯄ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯕ ꯀꯩꯅꯣꯗꯨꯗꯗꯤ ꯆꯥꯔꯖꯇꯨꯗꯗꯤ ꯀꯔꯝꯍꯥꯏꯅ ꯀꯩꯅꯣꯗꯣ ꯇꯧꯗꯣꯏꯅꯣ ꯑꯗꯣꯝꯒꯤ ꯐꯣꯟꯁꯦ ꯃꯩ ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯣꯅ ꯑꯗꯣꯝꯅ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯕ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩꯔꯒꯁꯨ ꯏꯟꯇꯔꯅꯦꯠ ꯐ꯭ꯔꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯅꯣꯕ ꯑꯗꯣꯝꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗꯁꯨ ꯑꯗꯣꯝꯒꯤ ꯐꯪꯅꯤꯡꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯑꯗꯨꯝꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯣꯛꯇꯣ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯤꯅ ꯐꯅꯌꯥꯝ ꯏꯟꯁꯤꯜꯂꯒꯁꯨ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤꯗꯨꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯤꯔꯒꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯁꯛꯂꯛꯀꯗꯣꯏꯗꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯑꯗꯣ ꯀꯨꯇꯤ ꯐꯅꯌꯥꯝ ꯌꯦꯡꯉꯒꯁꯨ ꯈꯨꯕꯥꯡ ꯐꯅꯌꯥꯝ ꯌꯦꯡꯉꯒꯁꯨꯀꯣ ꯑꯗꯣꯝꯒꯤ ꯀꯣꯛꯇꯣ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤ ꯀꯣꯛꯇꯣ ꯁꯦꯝ ꯁꯥꯗ꯭ꯔꯒꯗꯤꯀꯣ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯥꯖꯕꯤꯌꯣꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯗꯣꯝꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯗ ꯃꯤꯅ ꯌꯥꯡ ꯊꯧ ꯀꯟ ꯊꯧ ꯍꯥꯏꯔꯒꯅ ꯑꯗꯣꯝꯅ ꯊꯧꯒꯦ ꯍꯥꯏꯔꯒꯅ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯀꯅꯥꯝꯇꯒꯤ ꯃꯈꯥ ꯄꯣꯟꯗꯦꯕ ꯑꯗꯣꯝꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤꯀꯣ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ